Manipuri Wari Pambi Senelna tabiriba pumnamakpu amuh hana taramna uksari ngasi amuk mayamgi ngaihak pothananabagidamak anauba horror story amakak puduna laksari horror story sigi maming Boot Angaubi horror story sigi writer Laishram Arun hauzik taminarasi mayamgi ngaihak pothananabagidamak puduna laksari ba anauba horror story Boot Angaubi Sajini mana angang yamna oiringai matam aduda mama mapa animak laikhidre mahakka maniton aduga laiminabani maniton ado asi fauba sajini gidamak khanduna yum pandri laisabi aribi oina sajanibu mama mapa sakna nakonduna laiminari sajini angang oiringai dagi manena mabu yamna luna taubi aduga manasu manena haiba wa loina illi masagi pithorakpa haigadra sajini angang oiringai dagi jagoi saba yamna pamjarami TV yengba matamdasu matomta leirabasu isai thaduna hek jagoi saba tammi jagoi sabasu yamna hai mahangna thek nauduna jagoi sabado manena hek yengjai adubu manege apambadi jagoi sabadu nate lai suda hena thawai yauduna ayeng sauraga mithoi mihenbi oibadu pami angang oibagi adum taujari bani khalli adubu sajanina saurklaba madamdasu jagoi haibase mahakki favorite hobby oirambadagi mahakki senpham ama oina jagoi asida sangba pamlaklami manena mabu jagoi sadana naba jagoi sabi haibase mina hanthana yengbi yung kai panbagi matang yorklabasu manemaku oibasingna jagoi sabibu mamu oiningde haiduna hek sai adubu piklingai dagi hainabi oirakraba masagi pamjaba ma oibana sajinina jagoi sabase thadokti sajinina mahakki maneton aduda makoigi khungang aduda laibi jagoi gi oza amada jagoi tamge haiduna kanna hairammi matamaduda sajini ge apambado thingbi yararoi haibado khangladuna mane aduna wakhal munna khalaga mahakki apamba sida chasarasanu haina khalaklami adudagi sajini da mane tonaduna hairai nangna tasengna jagoi haibase pamjarabadi hiramasida nahak aphaubi ama oina nabahona gadabani masigidamak aikoigi khungangi oza asida tambasinadi nahak phauba kaidongnungda sungamloi aduna sahar da chatuna sahargi hena saukhatpa hena khang hairaba oza amada nahak jagoi tamgadabani hairaklami sajani su harauna manetona haibado yarami manetona duna makoigi khungangda mahakka yamna luna sana tinarakhibi mahakki masung mamanabi saharda laikhrabi rekhada phone tawraklami aduga hai rekha aigi ibungna thambiramba imau nupi ase aigi di isa sakna nawyok nawkon tawduna mahakpu yok thaklibani ibungna su ina manasu makoigi aroiba matamda makoigi masanupi ase aingonda aigi khutpaiduna sinabirambani aina mabu aphauba mithoi mihenbi ama oinanaba kanna honajaribani adubu mahakki apambana jagoi haibasida oikhre aduna nangna su khara mateng pangbiu nangi duda matam khara laihalaga mahakpu jagoi gi afaubu oza ama thibiduna jagoi tamhanbiu hairakpada rekhana su harau yaduna sajini edo afaba numit ama yenglaga saharda magi manakta tharakna naba hairai numit nini humni lairaga manetona duna afaba numit ama yengaduna hayeng sesa nanaba tawro aduga sahargi lam aduda laibada nahak cheksinna laigadabani aduga migi yumda laibadasu mina nungairoidaba thabak amata tawroidabani haina manetona duna sajini gi mafamda chena sinarami manetona duna su sajini se masak matau fajabi leisabi ama oibanina mahak soidana afauba jagoi sabi ama oiba ngamgani haina wakhalda khanjai jagoi sabi haibasamaktabu yengbada masak matau fajaraba thot nauraba aduga masadusu figure
Chumlabadi mina adumak yengningba poi aduna mahakki mamau nupi Sajini ase nongmadi soidana afaubi jagoi sabi ama oirakani haina mahakki pungning da setna thajajai aduga isorda su mahakki ninglibase tunghanbiu haina khurumjarami hayengdi Sajini saharda jagoi tamba oja amagi manakta satkragani numit asimaki namidangda Sajini gi mangda yamna nungaitaba mang ama manglami mahak saharda salaba matungda mahakki ka aduda mahakna pothaduna leiringai matam aduda akanba nungsit amana mahakki thongnawado hangdorakhi Sajini na famungdagi parapara kumthaduna thongnawado amuk thingzilami thongnawado hek thingjinkibaga maikai marida koisanduna leiriba phaklang adudagi angangba I mayam ama jiri jiri chentaraklami chentharakliba I sing aduna aina nangbu hatkani I kill you haina thari Sajini pakhatpana masado mangkanglami mahakna yamna kanna aibu kanbiu haina laurami adubu mahakki khongnawdagi khonjel amata thoklamde adudagi chenkhige haiduna amungdagi makhong ado leimaide hek thangdarakpada isingda jambuk launa tabagi makol ama tarami makhadi yengtharubada mahakki ka do khujeng yauna ina kharata dum wangkhalaklibado ubada mahak jilhanjin mabu kanbina naba laurami adubu khonjel di amata thokte adudagi thongnawdo masana hangdorakhi thongnaw mayada yamna tamthirabi hut angaubi ama masamsu mamaisu makhutsu ungaubi but angaubi ama leptuna lai mahakki manakta sangsilaktuna makudang ado paiduna ina khujeng yauna yauraba ka aduda mahakki makok ado makhutna namsindun mahakku hatnanaba honarakpada mana kanbinanaba kanna lauraklami matamaduda mahak mit khangsing singlaklami manakta mane leptuna lairami ibema nangbu kaidaurage Sajini nangbu kaidaurage ha kari manglurage haiduna pakhatna manakta leplami Sajini mamayado umang marik kari ineton aidi yamna nungaitaba phattaba mang ama mangluredana aina mang aduda aibu kanbinaba hanna laukhi taibung panda su tasengna laurak pra ineton hanglakpada maneton aduna nangna kanna nahedana kanna laurakpa adudani ne aisu mitsingaktuna nangbu hodora ise karigumba manglaknaba mang nungaitaba yaurabadi monado mathak makha onthoknaraga muktumgadabani asumna monado mathak makha onthoknaraga numituma tumkhre nongalabada Sajini saharda jagoi tamnanabagidamak manetongi mamanabi Rekhagi yumna laklami Rekhana Sajinibu harau taramna oktuna mahakki leifam ka ado taklami ka aduda ahanba changlakpa matamda Sajini masado swai lawi mahakki mamangda ukhiba but angaubi amana mahakku tamthina otnaikhiba ka aduga mahakna leigadoriba ka aduga haiphet manana urami Rekhana hairai Sajini nangi ozado aina hana nangangna duna leirabani ozado saharasigi jagoi yamna haibi ozani handaktasu France ta mahakki jagoi performance ulubata ngairibani yamna maming chatpa ozani hairami asumna Sajini ado oza aduda jagoi tamba hore Sajini mahakki thawai yauba amadi oza guruda taksi khasi ngakna satpa mong mataw aduda jagoi gi oza aduna su Sajini buluna tawrami Rekhada phone tawraktuna oza aduna Sajini ase semba thokani mahak nongmudi soidana afaubi jagoi sabi ama oigani haina chetna thajaba piraklami pawase Rekhana muk mahakki mamanabi Sajini gi manetonda amuk paw haikhirami maneton adusu yamna harauzarami Sajini su jagoi tamphamaduda anauba sargi mahakki mamanabi kharasu sakhang maikhang nare mahakka yamna luna tinajabi mamanabi anikhakna nongma suti numit amada numidang waigi matamda pakta koiminarusi
ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯁꯖꯤꯅꯤꯅꯁꯨ ꯌꯥꯔꯝꯃꯤ ꯁꯖꯤꯅꯤꯅ ꯃꯅꯦ ꯔꯦꯈꯥꯗ ꯍꯥꯏꯔꯝꯃꯤ ꯔꯦꯈꯥꯅꯁꯨ ꯁꯖꯤꯅꯤꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯤ ꯇꯧꯕꯇꯗꯤ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯃꯉꯥꯜ ꯂꯩꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯅꯅꯕ ꯀꯟꯅ ꯁꯤꯟꯅꯔꯝꯃꯤ ꯁꯖꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯗꯨꯒ ꯄꯥꯛꯇ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯎꯃꯪ ꯋꯥꯃꯪꯒꯤ ꯐꯖꯕꯁꯤꯡ ꯑꯗꯣ ꯌꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯟꯕꯗ ꯑꯃꯨꯛ ꯊꯦꯡꯂꯅꯤ ꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯇꯦꯞ ꯇꯦꯞ ꯇꯥꯔꯛꯂꯤꯕꯗꯣ ꯎꯕꯗ ꯃꯈꯣꯏ ꯉꯛꯂꯝꯃꯤ ꯁꯦꯜꯐꯤ ꯑꯃꯇꯪ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯜꯐꯤ ꯈꯔ ꯀꯥꯞꯃꯤꯟꯅꯔꯝꯃꯤ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯋꯥꯔꯤ ꯁꯥꯅ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯥꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯁꯨꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯐꯣꯇꯣꯗꯣ ꯃꯊꯪ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯤ ꯃꯔꯤ ꯁꯨꯔꯤꯕ ꯃꯔꯤ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯃꯁꯝ ꯂꯣꯏꯅ ꯉꯧꯏ ꯃꯗꯣ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯛꯂꯝꯃꯤ ꯁꯖꯤꯅꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕꯤ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯤ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯄꯔꯞ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯈꯤꯕꯤ ꯕꯨꯠ ꯑꯉꯧꯕꯤ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯃꯥꯏ ꯊꯦꯡꯗꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯝꯃꯤ ꯁꯖꯅꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯁꯖꯅꯤ ꯑꯗꯣ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯝꯃꯤ ꯁꯖꯅꯤ ꯇꯝꯅ ꯕꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯖꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯂꯥꯏ ꯂꯥꯠꯐꯝ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯝꯃꯤ ꯃꯗꯣ ꯌꯧꯅꯅꯕ ꯁꯖꯤꯅꯤꯅ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯔꯛꯇꯁꯨ ꯎꯞꯊꯨꯅ ꯇꯨꯁꯤꯜꯂꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯟꯗꯤꯔ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯚꯒꯋꯥꯟ ꯁꯪꯀꯔꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯇꯨꯗꯨꯅ ꯂꯩꯔꯝꯃꯤ ꯕꯨꯠ ꯑꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯪꯂꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯕꯗꯣ ꯁꯖꯤꯅꯤꯅ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦ ꯔꯦꯈꯥꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯅꯅꯕ ꯄꯥꯎ ꯍꯥꯏ ꯔꯦꯈꯥꯅ ꯂꯥꯛꯇꯨꯅ ꯁꯖꯤꯅꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯔꯦꯈꯥꯅ ꯀꯟꯅ ꯊꯤꯡꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯍꯔ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯣꯛꯈꯤꯕ ꯂꯩ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯍꯥꯛꯅ ꯇꯝꯂꯤꯕ ꯖꯒꯣꯏꯒꯤ ꯃꯍꯩ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯒꯅꯨ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯃꯐꯝꯅ ꯃꯇꯝꯅ ꯄꯨꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯔꯦꯈꯥꯅ ꯁꯖꯅꯤꯗ ꯇꯥꯛꯂꯝꯃꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯁꯖꯅꯤꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯅꯤꯡꯏ ꯅꯪ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯁꯖꯅꯤꯅꯁꯨ ꯂꯥꯛꯄꯤꯌꯨ ꯑꯣꯖꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦ ꯔꯦꯈꯥ ꯑꯗꯨꯗꯤ ꯕꯖꯥꯔꯗ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ ꯁꯖꯅꯤꯅ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯀꯥꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ ꯃꯁꯥꯁꯨ ꯀꯦꯗꯨꯅ ꯅꯥꯟꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯗꯒꯤ ꯆꯥ ꯈꯔ ꯂꯣꯟꯗꯨꯅ ꯑꯣꯖꯥ ꯂꯥꯛꯄꯗ ꯊꯛꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯗꯣꯔꯕꯦꯜꯗꯣ ꯈꯤꯡꯂꯛꯄꯗꯨꯗ ꯁꯖꯅꯤ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯆꯪꯂꯛꯄꯒ ꯀꯥꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯒꯤ ꯄꯣꯅꯥꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯁꯖꯅꯤꯅ "ꯑꯣꯖꯥ, ꯄꯣꯅꯥꯗꯣ ꯍꯥꯞꯄꯤꯔꯨꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯔꯦꯈꯥꯁꯨ ꯂꯥꯛꯂꯒꯅꯤ, ꯃꯍꯥꯛ ꯕꯖꯥꯔ ꯆꯠꯈꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯖꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯖꯅꯤꯒꯤ ꯃꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯖꯅꯤ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯀꯞ ꯂꯥꯎꯔꯗꯨꯅ "ꯀꯔꯤꯅꯣ ꯑꯣꯖꯥ ꯇꯧꯕꯤꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯁꯖꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯈꯨꯠ ꯑꯗꯣ ꯐꯥꯔꯒ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯇꯝꯅ ꯈꯨꯖꯤꯟꯅ ꯈꯣꯠꯂꯝꯃꯤ꯫ ꯁꯖꯅꯤꯒꯤ ꯃꯃꯥꯏ ꯑꯗꯣ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅ ꯁꯣꯛꯂꯦ, ꯃꯁꯥꯗꯨꯁꯨ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯗꯥꯛꯐꯝ ꯃꯌꯥꯝ ꯑꯃ ꯁꯣꯛꯇꯨꯅ ꯏ ꯃꯔꯤ ꯃꯔꯤ ꯆꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯖꯅꯤꯒꯤ ꯃꯈꯧꯔꯤꯗ ꯆꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯦ ꯔꯦꯈꯥꯗꯣ ꯕꯖꯥꯔ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯨꯅ "ꯁꯖꯅꯤ, ꯁꯖꯅꯤ" ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯦꯈꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯁꯖꯅꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯏꯪꯅ ꯍꯤꯡꯁꯥꯅ ꯈꯣꯠꯇꯠꯂꯤꯕ ꯑꯗꯣ ꯎꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯖꯤꯁꯁ ꯈ꯭ꯔꯤꯁꯀꯤ ꯁꯛꯇꯝ ꯌꯥꯎꯕ ꯂꯤꯛ ꯑꯗꯣ ꯄꯨꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯖꯅꯤꯒꯤ ꯃꯈꯧꯔꯤ ꯆꯞꯂꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥꯗꯣ ꯀꯞ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯖꯪꯒꯜꯗ ꯂꯩꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯨꯝ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯃꯁꯥꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯒꯤ ꯃꯃꯥꯏ ꯑꯅꯤ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯒꯝ ꯒꯝ ꯊꯦꯡꯖꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯖꯅꯤ ꯑꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜꯒ ꯂꯣꯏꯅꯅ ꯄꯔꯞ ꯄꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦ ꯔꯦꯈꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯖꯥꯗꯣ ꯂꯥꯛꯂꯦ ꯍꯥꯏꯅ ꯊꯣꯛꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯁꯖꯅꯤꯗꯤ ꯃꯍꯥꯛꯀꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯗꯨꯅ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯁꯤꯜꯂꯝꯗꯦ꯫ ꯔꯦꯈꯥꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯒꯣꯏꯒꯤ ꯑꯣꯖꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕꯗꯨ ꯆꯤꯡꯈꯠꯂꯒ ꯁꯣꯐꯥꯗ ꯉꯥꯊꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯖꯅꯤꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯃꯛꯀꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯔꯤ ꯑꯗꯨꯗ ꯁꯖꯅꯤꯗꯤ ꯄꯨꯡꯃꯛ ꯉꯛꯂꯗꯨꯅ ꯃꯅꯦ ꯔꯦꯈꯥꯗ ꯍꯪꯂꯛꯂꯝꯃꯤ, "ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯦ, ꯋꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯃꯍꯥꯛꯄꯨ ꯁꯍꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯨꯠ ꯑꯉꯧꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯀꯥꯡꯗꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯈꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯉꯧꯕ ꯄꯛꯄ ꯍꯥꯏꯕ ꯑꯅꯥꯕꯗꯣ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯥ ꯄꯨꯝꯕ ꯑꯉꯧꯕ ꯄꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯅꯥꯔꯛꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯉꯧ ꯉꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯍꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯕ, ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ, ꯂꯪꯅꯕꯤꯕ ꯀꯌꯥ ꯇꯧꯈꯤ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯎꯔꯒ ꯇꯨꯀꯠꯆꯕꯒꯤ ꯃꯇꯧ ꯎꯠꯈꯤ꯫ ꯏꯀꯥꯏꯕꯅ ꯃꯍꯥꯛ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯂꯛꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯑꯉꯧꯕꯒꯤ ꯂꯩꯅꯥ ꯑꯗꯣ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯁꯝ ꯃꯅꯥ ꯐꯥꯎꯕ ꯌꯥꯎꯅ ꯄꯨꯡꯉꯧ ꯉꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯪꯅꯕꯤꯈꯤ ꯑꯃꯗꯤ ꯀꯔꯦꯝꯅꯕꯤꯕ, ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯑꯉꯧꯕꯤ ꯑꯣꯏꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯅꯣꯡꯃ ꯂꯥꯌꯦꯡꯁꯪꯗꯒꯤ ꯃꯍꯥꯛ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ "ꯕꯨꯠ ꯑꯉꯧꯕꯤ ꯑꯃ ꯂꯥꯛꯂꯦ, ꯕꯨꯠ ꯑꯉꯧꯕꯤ ꯑꯃ ꯂꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫
ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯈꯨꯠ ꯈꯨꯗꯥꯡꯅ ꯆꯤꯡꯕꯗ ꯃꯈꯨꯠꯁꯤꯟꯅ ꯀꯟꯅ ꯀꯟꯅ ꯈꯣꯠꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯄꯦꯜꯂꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯐꯖꯔꯕ ꯅꯁꯛ ꯑꯗꯣ ꯑꯩꯗꯧꯅ ꯊꯤꯔꯦꯗꯣ ꯑꯩꯁꯨ ꯁꯛ ꯐꯖꯅꯤꯡꯗꯕ ꯑꯣꯏꯅꯤꯡꯕ꯭ꯔꯣ? ꯐꯖꯕ ꯅꯃꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯍꯧꯖꯤꯛꯇꯤ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯅ ꯁꯣꯛꯂꯦꯗꯣ ꯍꯥꯏꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯤꯌꯥꯝ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯅ ꯊꯥꯕ ꯌꯥꯎ, ꯁꯦꯟꯗꯜꯅ ꯊꯣꯝꯕ ꯌꯥꯎ, ꯈꯣꯡꯎꯞꯅ ꯊꯣꯝꯕ ꯌꯥꯎ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯍꯥꯛ ꯁꯤꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯚꯨꯠ ꯑꯣꯟꯗꯨꯅ ꯁꯍꯔꯗ ꯂꯩꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯃꯃꯥꯏꯗ ꯃꯃꯤꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯣꯠꯇꯨꯅ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯈꯤ꯫ ꯁꯍꯔ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯔꯛꯈꯤꯗꯦ꯫ ꯐꯤꯕꯝ ꯑꯁꯤꯗ ꯆꯔꯆꯀꯤ ꯄꯥꯁꯇꯔꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯒꯣꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯥꯎꯕ ꯂꯤꯛ ꯑꯃ ꯃꯉꯣꯟꯗ ꯍꯨꯛꯆꯤꯟꯗꯨꯅ ꯆꯔꯆꯀꯤ ꯄꯥꯁꯇꯔꯅ ꯁꯍꯔ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯍꯔ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯗꯨꯒ ꯄꯥꯁꯇꯔꯒ ꯋꯥ ꯇꯥꯟꯅꯔꯨꯒꯅꯤ꯫ ꯁꯣꯐꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯁꯖꯅꯤꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯔꯦꯈꯥ ꯑꯃꯗꯤ ꯁꯖꯤꯅꯤꯅ ꯇꯝꯂꯝꯃꯤ꯫ ꯁꯖꯤꯅꯤꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯍꯟꯗꯨꯅ ꯑꯁꯣꯛꯄ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯈꯥꯅ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯒ ꯔꯦꯈꯥꯅ ꯄꯥꯁꯇꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯈꯔ ꯂꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯅꯤꯒꯤ ꯃꯥꯏꯗ ꯍꯛꯆꯥꯡꯗ ꯁꯣꯛꯂꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯐ ꯐꯔꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯖꯒꯣꯏ ꯇꯝꯃꯤꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯄꯨꯟꯅ ꯍꯧꯗꯨꯅ ꯔꯦꯈꯥꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯄꯥꯔꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯁꯖꯤꯅꯤꯅ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯊꯧꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯎ ꯂꯥꯎ, ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯈꯣꯠꯂꯨꯔ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯝ ꯃꯐꯤ ꯃꯔꯣꯜ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯣ ꯁꯖꯅꯤꯒꯤ ꯃꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯔꯦꯈꯥ ꯑꯃꯗꯤ ꯁꯖꯅꯤꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯨꯛ ꯆꯪꯗꯨꯅ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯨꯕꯨ ꯀꯔꯦꯝꯅꯗꯨꯅ ꯕꯨꯠ ꯑꯉꯧꯕꯤ, ꯑꯉꯧꯕ ꯄꯛꯄꯤ ꯕꯨꯠ, ꯅꯪꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗ꯭ꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ? ꯅꯍꯥꯛ ꯁꯍꯔ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯕꯗꯥꯏ, ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯛꯄꯗ ꯑꯉꯧꯕꯤ ꯕꯨꯠ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯅꯤꯒꯤ ꯃꯃꯥꯏꯗ ꯈꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯔꯦꯈꯥꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯤꯁꯨꯒꯤ ꯁꯛꯇꯝ ꯌꯥꯎꯕ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯑꯉꯧꯕꯤ ꯕꯨꯠ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯟꯅ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯖꯤꯅꯤꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯄꯥꯁꯇꯔꯅ ꯄꯤꯔꯛꯄ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯣ ꯕꯨꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯨꯠ ꯑꯉꯧꯕꯤ ꯑꯗꯣ ꯀꯟꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯃꯐꯝ ꯑꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯂꯒ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥꯒ ꯄꯥꯈꯠꯄꯒ ꯁꯖꯅꯤ ꯑꯗꯣ ꯀꯞꯂꯤ꯫ ꯔꯦꯈꯥ ꯑꯃꯗꯤ ꯁꯖꯅꯤꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯁꯖꯅꯤꯕꯨ ꯄꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯁꯇꯔꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯧꯕꯤ ꯕꯨꯠ ꯑꯗꯣ ꯁꯍꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯃꯍꯥꯛꯄꯨ ꯄꯥꯇꯥꯜꯂꯣꯛ ꯇꯥꯟꯅ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯦ ꯁꯍꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯁꯍꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯝꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫